ꯌꯥꯔꯦ ꯐꯥꯛꯇꯣꯛꯑꯒ ꯍꯋꯥꯏ ꯅꯝꯁꯤꯟꯗꯅ ꯅꯪ ngasi cái background yum sẽ khá là nala mani ai ngã lại ra ai nằm ngồi phăng chữ rất kiểu hજી ꯐꯥꯎꯒꯤꯗꯤ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯎꯠꯇꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯖꯈꯤꯕ ꯃꯐꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯅꯝꯃꯤꯁꯤꯅ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯅ ꯅꯝꯃꯤꯁꯤꯅ ꯇꯣꯏꯂꯦꯠ ꯂꯦꯇ꯭ꯔꯤꯟ ꯃꯨꯛꯕꯥꯡ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯃꯟ ꯃꯨꯛꯕꯥꯡ ꯌꯦꯡꯕꯤꯔꯨ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯈꯨꯔꯨꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯒꯦ ꯃꯃꯥꯡꯗ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯚ꯭ꯌꯨ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯅ ꯚ꯭ꯌꯨ ꯌꯥꯝ ꯆꯠꯄꯗꯒꯤ ꯑꯩꯅ ꯁꯤꯡꯖꯨꯗꯣ ꯑꯃꯨꯛꯀ ꯍꯟꯗꯅ ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯉꯁꯤꯗꯤ ꯊꯝꯕꯧ ꯌꯥꯎꯔꯦ ꯑꯗꯒꯤ ꯀꯩꯀꯩꯅꯣ ꯃꯆꯜ ꯈꯪꯗ꯭ꯔꯦꯀꯣ ꯁꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯃꯆꯜ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯨꯗ ꯁꯤꯁꯨ ꯕꯐꯣꯔ ꯌꯥꯎꯔꯦ ꯕꯣꯔꯥ ꯌꯥꯎꯔꯦ ꯃꯤꯃꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯆꯉꯥꯡ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯃꯤꯃꯤ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯒ ꯑꯝꯇ ꯇꯣꯠꯈꯤꯒꯦ ꯁꯥꯃꯟ ꯃꯥꯜꯂꯦ ꯕꯐꯣꯔꯁꯤꯁꯨ ꯊꯨꯒꯥꯏꯔꯒ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯒꯦ ꯇꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨ ꯆꯥꯕ ꯑꯃꯨꯛ ꯍꯧꯔꯛꯑꯒꯦ ꯁꯤꯡꯖꯨꯁꯦ ꯍꯥꯎꯅꯤ ꯐꯖꯅ ꯃꯩꯅ ꯁꯤꯡꯖꯨꯁꯤꯗ ꯍꯥꯎꯋꯦ ꯍꯥꯎꯕꯁꯤꯗꯤ ꯂꯩꯇ꯭ꯔꯦ
ꯃꯣꯛ ꯌꯥꯝ ꯁꯥꯏꯌꯦ ꯃꯣꯛ ꯁꯥꯏ ꯌꯥꯝꯅ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯣꯛꯇꯤ ꯁꯥ ꯃꯣꯛꯁꯦ ꯈꯨꯁꯥ ꯑꯃ ꯇꯧꯔꯦ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯃꯣꯛꯁꯦ ꯃꯣꯛ ꯁꯥꯃꯟꯗ ꯉꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯆꯒꯦ ꯑꯗꯣ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯁꯦ ꯄꯣꯛꯇꯣ ꯁꯥꯡ ꯁꯥꯡꯅ ꯇꯧꯔꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯃꯤꯁꯤꯅ ꯍꯦꯟꯅ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯄꯣꯛ ꯇꯧꯁꯤꯔꯥ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ